Manipur Human Resource Chaukhadhanaba Manipur Sarkar na kanna honari haina Chief Minister O Ibobina phongdokre. Manipur da power system phagadhanaba State Law Dispatch Center thamnanaba thabak paikhale. Amade Manipur da Sports University lingnaba center na paisa thadagrabasu hauzik phawa thabak hongdre haina BJP India Sports Sangha ki National President Sunil Gupta na phongdokre. Pau Sandorung Pijari Manipur da Human Resource Chaukhadnanaba hauzik lairiba sarkar asina kanna honari masigidamak health amadi education sector fagatanba mathau tari haina Manipur gi Chief Minister Okram Ibobina phongdokre. Ngasi hautal pangai da leiba RK Sanatumbi Devi College of Education gi nauna saba indoor stadium ama sangaba amadi vidyalaya asigi kungamathorak suba chahigi sana khonabagi mana yenthokpagi thoramda Chief Minister na wafam asi phongdokibani. Mahana makha taraduna education sector fagatnaba honabada sarkar gi school khakta fagathanbana oithokloi. Private school sing maruaina RK Sanatumbi Devi College of Education amadi Vidyalayana yamna ningthina management tawduna chalaiba school sing asinasu achauba thaudang lauri phongdokhi. Manipur ki context ta men literacy rate si around 83.5. Female literacy rate si around 70.3. Sumaina laiba. Aduna akoy women literacy percentage sisu nupa dagi buhena akoy hotna minaba mai darkar woy. Laiba state government sigi top priority di human resource, education and health sector masina koi top priority da thamjabani aduna hojik akoina asa tawi adu institution se tamiba koi isa nupi sing isu nupi sing laiba mayam punamak se afawa nagarik amamam oiraktana akoi gi Manipur gi tungi future lepada asauwa thodang ama lorkani. University Grant Commission ki makhada sakiba college asigi indoor stadium sangabagi thorum atuda Deputy Chief Minister Gaikhangam College Development Council MU gi Director Professor TS Ratan Kumar su sargyaki thorum ka mari leinana vidyalaya asigi magazine Sanarik Pareng phongkibaga loinana chahi ki oiba sana khonabada makok mathang taraklaba nupi macha mahiroi singda mana mathum piduna pungni thokarki. Deputy Chief Minister Gaikhangam afaba mahiroi ama puthokna bohonabada afaba oja sing mathok tai matik charaba oja gi training da mai paklaba singi achauba thodang lei haiki. Special quality a teacher should possess. Hyper serialized tortuna Prithivi mayam loina channa khare India phano channa khare debu Manipur post service training education system se ka thengna hojik lagle maramaduna no masigi pressing demand la oja sing teachers education teachers training asigi pressing demand la sarkar matomtana provide to training provide to se warak pakan sida Puchen Chauba Uncle Haridas Gumba mana teacher education gi college samaling katuna pakat piri vibes it is a good venture mase sakar madi mane paja singdi bating pangbani is a big contribution contributing to the people of Manipur and to the government hani laujaninge mana Ate state singda tawna bagu Manipur da su State Law Dispatch Center SLDC hangdoktuna power system phagadhan gadori hiram sida report ma India के अतई स्टेट अतई दा तौबगुम मणिपुर दसु स्टेट लॉ डिस्पाच सेंटर SLDC हांगदोक्तुना पावर सिस्टम फगतहनगदौरी ISTV न्यूज न फंगबा पाउगी मतुगिना SLDC असि अहानबा फेज गी ओइना यूरेमबम पावर हाउस दा हांगदोक्नबा लुपा लाख किया संगना आल्सकोम हाइबा मल्टीनेशनल कंपनी अमना संगत सगतपगी थबक चथरी हौजिक मसिंग याबलाबा मॉनिटर क्या सेंटर असिदा इंस्टॉल तौबगा लोइनना सेंटर असिदगी अटोपा पावर स्टेशन अमदी सब स्टेशन सिंगदा ऑप्टिकल फाइबर टिंगबगी थबक चथरी
हाइरिबा सेंटर असि मपुंग फाना लोइरबा मतुंगदा मणिपुरदा लैरिबा पावर सबस्टेशन खुदिमक अमदि अवांग नोंपोकी पावर स्टेशन कियागा ऑप्टिकल फाइबर की मटेंगना समनाहंदुना यूरेंबम पावर हाउस दा हांगदोरिबा सेंटर असिना कंट्रोल रूम अमगुमना थबक तौगदोरी सेंटर असिदा थमगदोरिबा मसिंग यामलबा मॉनिटरसिंग असिदा करम्बा पावर स्टेशन अमदि सबस्टेशन सिंगदा मई कयाम यामना पीरिबगे मई कयाम यामना लैरी अमदि करम्बा पावर सब स्टेशन द मई फंगद्रबगे अमदि मपालमदगी मई कयाम यामना चंगलकपगे कया यामना थादोखरबगे हाइबा लोइना खंगबा ngamlagani हाइरी दरकार की मतुंगिना अतोप स्टेट की मई लौथोक लोक्सिन तौबदसु अराइबा मवोंगदा यारगनी हाइरी पाउसना मखा तारदुना मई यामना फंगबा पावर सब स्टेशन दगी मई निंगथिना फंगदबा पावर सब स्टेशन सिंगदा मई खाइदो खाइजिन तौबगी थबकसु लाइना पांगथोकपा यारगनी करिगुम्बा पावर सब स्टेशन अमा यादबा अमदि ट्रांसफॉर्मर अमा यादबा मतमदा याद्रिबा मफमदु लाइना सेंटर असिदा खंगबा ngamgani सेंटर असिना मपुंग फाना थबक तौबा हौरबदि मफम खुदिमक्ता चप मानबा चांगदा मई येंथोक्तुना फंगनबा ngamgani हारि मसिना मणिपुर की पावर सिस्टम हेना फगनहनबा ngamgani हाइना पावर्सना मखातारी खुदक की ओइना मई की लैरिबा अवर अपासिन खंगदोक्तुना दरकार की मतुंगिना अतोप स्टेट की मई लौथोक लोक्सिन तौबदसु यारगनी हाइरी पाउसना मखा तारदुना हाइरिबा सेंटर असि हौजिक लैरिबा कंपनी अनि MSPCL अमदि MSPDCL असिदगी तोंगाना ऑटोनोमी ओइना थबक तौगनी मसिगिदमक मणिपुर सरकार की पावर की कमिश्नरना चेयरमैन ओइबा सोसाइटी फावबा सेमदुना अहानबगी ओइना थबक तौगदबा ऑफिसर अमा फावबा मणिपुर सरकारना हापख्रे हाइरिबा यूरिममदा हांगदोरिबा सेंटर असिगा पाव फोंगनबा पावर सब स्टेशन अमदि सब स्टेशन खुनिमक्तसु कंट्रोल रूम अमममसु हांगदोरे मसिदा थबक तौगदोरिबा मियोइसिंगसु मतम खरगी ओइना मपाल लमदा ट्रेनिंग पीगदौरी सेंटर असी अथुब मतमदा थबक होगनी हाइरी अदुबु चपचाप मतमदी हौजिक हाइबदा खरा ngannmalli हाइना पाउसना मखातारी ISTV न्यूज गिदमा कैमरामैन जी शर्मा अमदी अजित शर्मा गलोइनना पाउदोंजरिबा टी सुनील कुमार सिंह ISTV न्यूज इम्फाल मणिपुर स्पोर्ट्स यूनिवर्सिटी लिंगनबा सेंटर न थादखिबा सेंफम हौजिक फावबा मणिपुर सरकार ना थबक हौद्रिबासे सेंटर द पुखतुना खनरगनी हाइना बीजेपी इंडिया स्पोर्ट्स संघ के नेशनल प्रेसिडेंट सुनील गुप्ता ना फोंदोखरे ngasi सुनील गुप्ता ना लुचिंगबा MP कांगबु अमा लाक्तुना नावरिया पाखंग लाकपा केंद्र की अवात अपा अमदे सानबुंग सिंह यंगसिनबगा मरी लेनाना मागना वाफम असी फोंदोखिबनी यंगसिनबा अदुदा सरुक याखिबा एजुकेशनिस्ट एस मनाउतोना फोंदोरकपदा MP मसिंग यामना लाक्तुना केंद्र द चतुना मियाम की मोट लौबसी अहानबनी प्रजा सिंगना करी पामली हाइबसी हक्थेंगना उनदुना मखोइद फोंदोकपदगे सेंटरना सोइदना थबक पाइखलकनी हाइबगे थाजब फोंदोखि मैम से लोइना डेवलपमेंट की वाचे कदाय दे कई तो बियागे तो येंग हाइतारे अखोइना गवर्नमेंट ऑफ इंडिया दा कोई डेवलपमेंट की ओइबा पोट खरा तौबियोदना कोई की नावरिया पाखंग लाफगी क्लब खरा पुंजिलगा चेंग खो इबा अदुगी चेदुगी मरी लेनबा सुनील गुप्ता मखा ताना फोंदोखिबदा मणिपुर असि साना खोटनबगी लमदा पावर हाउस नि हाइरबसु इंटरनेशनल की थाकता पुखतपगी चांग यामना नेमली सानबुंग अमा लेरगा अफबा सानरोय पुथोकनी खलिबसी अरानबनी बीजेपी ना सेंटर दा सरकार हेक पाइबगा मणिपुर दा स्पोर्ट्स यूनिवर्सिटी साननबा चंगदबा सेनफम पिथखरबसु ngasi chahi ama helaba phawba thabak paikhatpa hodre मणिपुर के चीफ मिनिस्टर और इबोबिना लुचिंगबा सरकार असिना तौरिबा अरानबा थबक असि सेंटर द खंगहंदुना थबक पाइखतनबा होनरगनी हाइखे यहाँ पर जुलाई के अंदर एक आंदोलन शुरू करने जा रहे हैं। मेरा आप लोगों से एक आग्रह है, यहाँ की सरकार को आगाह करो, उनको बताओ कि जो पैसा केंद्र सरकार भेजती है वो जनता इलेक्शन दा फ्री एंड फेयर ओइदबा से रिफॉर्म तौनबा ट्रेड यूनियन डिमांड तौबगा लोइनाना पांदम फंगनबा थेंगनगनी हाइना ऑल इंडिया ट्रेड यूनियन कांग्रेस मणिपुर की प्रेसिडेंट डॉक्टर एम नारायण फोंदोखरे ngasi union asina sinduna irabot bhavan da pangthokiba sinmi singna makeup thokpa numit thengnabaga loinana pangal sagatpa chahi haibathimda humbudra tare suba chinga mifam ningsing thoramda mahakna wafam asi phongthokibani thoram atuda CITU manipur gi secretary KSH Santa CPI gi deputy secretary L Thoirand union gi general secretary L Sotin Kumar amade TUCC manipur gi president KS Gyaneshwar na chingba miyoi sing saruk yaduna लई खिद्रबा लमयान बहिजम इराबोट की फोटो दा लई सु कतुने इकाई खुंदखे
Dr. M. Narana Kunaida Ladiba Ishu Kayasi, Tengnaba Yaudana, Awan Bapurangamloy. Trade Union na Nupi Angang the Chataba crime, Sota Horaba Kangbuda, Chataba Miot Mine, I Namati Sakti Bulana Sisinaduna, Akanbana Achumba Sakpagi, Chatna Kanglon Kayaki Mayokta, Miam Galoina na Kongjang Tangsinaba Sem Sare Haike. कोई ठेंगना तने ओन भी यादी नशिकी समाज से द ओट नहीं क्या ले नुपी द चथब क्राइम समाज से सोथ और वकांग बुद नहीं पीर बा आइंगी अमसुंग शक्ति की हेन लान सीजन दना अकल मना चुंब सकपगी चन पथाप मुझी छुले की बसी की मायोक्ता कोई ट्रेड यूनियन ना मखाता ना ठेंगना जगी गनी अंदलोन तौदना मियाम असी की मूवमेंट सागतना मतोम दा अफब ओन बुर ओय है बिसे इरापोन तंबीरंब परानी Delhi da Maitei Nupi Macha Ama Nupi Oibiki Ikai Kumnaba Mangan Bikre Haide. Taudo Asida Kujin Torang Tauba Maitei Mau Ama, Nepali Mau Amakaloinana, Haktingnana Chenaba Mio Ohum Delhi Police na Fare. Taudo Singarang Numidang, Dwarka Molgi, Gandhi Choktalaiba, Flat Amada, Mau Ani Aduna Koi Bachat Lucy, Haiduna Puraga, Mapam Aduta Lairamba, Nupa Ahunga, Punna, Yu Namduna Pitaklaba Matungda, Nupi Oibiki Ikai Kumnaba Mangan Biki Bani Haide. Taudoksida Paravasing Adude, Timothy Nanandi, Jahi Kuntagamari, Nawa Torudo Charles Itejona, Jahi Kuntagumdoi Amasung, Sunday, Jahi Kungatarukni. Taudok Asiki Kuzil Taurang Taukibi Nupi Ani Aduna, Sorokaibam, Sila, Jahi Kuntaganitoy, Mapurebaki Ming, Sasikanta, Tangweban, Hizam Dewan Lekai Amasung, Priya Thapa, Jahi Kuntagamari, Mapurebaki Ming, Surjit Thapa Kawi. Delhi da Lamdam Asidagi Nupi Singna Paisa Khara Khaki Yengduna Masa Khaktagi Ikai Khumnaba Yontokpada Natana Samjarabi Nupi Macha Kayabusu Lambi Asida Namduna Chingsina Honariba Sida Delhi da Best Tauba Organization Singna Kanayaning da Phongtokli Excise Department na Chatliba December tha asida phagalakpa using Mai thaba amade lising ani taragamanga gi April amade December tha phawbada Liquor Prohibition Act ki makhada yu yonba amade yu puduna chatpasingdage fine oina lupa lakh taragamanga hena revenue ka bangamle haire ngasi lamphelta laiba Excise Department ki office complex ta phagalaklaba using adu Mai thabga mari leinana Department asiki Assistant Commissioner K Joy Kumar na hairiba matam asida punna case lising amaga chamri yankaiga mapan sukhe aduga defense amade military permit piba ki tax oina lupa crore taruka lakh humpuga humdoi gi mathakta revenue ka bangamkhe Phagalakliba using aduki manungda Indian made foreign liquor amade beer yauna bottle chahunga humbudra manga amade country da yu liter lising kunga humdoi chamaga humbudra mangani haike khara phajana tawrido mayam si koi dying harness ta lakhiba me kuntra nifu amuki strength to ga koi gi ariba mayam sing siga kokhandaga loina daga koina thabak tawni adone excise department sida ngachi phangiba revenue che अपोगी 15 लाख से डबल है ना वो ये तो बनी इंफ्रास्ट्रक्चर भजन ले रहा अनोवर इक्विट कुम्बा कोई ना यंग कुम्बा ले रहा दी भेकल नुकल लोइन पीर गदी याम अपा मणिपुर के Hayeng December Kuntraga Mathoiga Mari Leinana ISTV network na ISTV2 channel da numidang pungtare tabadagi hauna countdown listing ani taragamanga ngaihaktang nominasi Ari Anogi Langdaida Amade Camera Maningdagi Camera Mamangda Hyper Program Sing Sandok Chagani Manipur Research Society Amade Chinga Session Memorial Committee na Sinduna Humbutra Tare Suba Chinga Session gi Thoram Amangasi Chinga Mathak Yumnam Lekaida Leba Ngakraba Mandopta Pangthokre Thoramaduda TS Iboyaima RK Jolajit Committee gi Chairman AC Sharma Y Tombana Chingba Myoy Singsu Saryake The growth of democratic ideals and demands for democratic government haiba theme da pangthoki bathoram aduda RK Jalajit na sok lising ma chamapal kunthraga nipal da ningthogi sasana si pamdre miyam ki oiba democratic government leigadabani haina lamyanba irabot na luchingduna phamkiba mifam asina demand tawkibani haiki Indigenous Peoples Association of Kanglei Park IPAC na puthokpa Kanglei Park ke Waksing ki nong kauba calendar amangasi Manipur Press Club ta phongkre thormatuda MLA NG Bijoy MLA N Biren IPAC ki chairman Sapamcha Jadumani amade atai lup singe luchingba kaya su sarugya ke
सापमचा जादुमनीना फोंदोखिबदा फ्रांसना चाही तरागमाथोय ILPS की मूवमेंट लोइसलक्तुना फ्रांस की थौबुरोय कयाना इपाक असी लिसिंगनी तरागमरी की सेप्टेम्बर की 3 सेमदुना मियाम की थबकता माय ओनसलकपनि हाइके MLA N Biren फोंदोखिबदा ngasi aikoina akiba pharaklibasi aikoigi system asnani aikoisi kalausi hairabade aina leiba laikai amadi khulda mamangdagi chatnaba singadu hauziki matam asida chatna haudrabade kari oirakani haiba tambangam de haike loinana system chumthokpada wakhal manaba changi haike politics is the kaya no sathi ge modugi undue advantage lawna bu yama yawe aduna sai lakada ba pointi civil society na law wera amana law wera dharna da wera band wera decision last kana lo ke decision making body si kana no government MLA Dr. NG Bijoina Yelhomi Kannaba ILPS ki matangda manung hunjinna punna khangminaba mathautai अफब थबकता मतौ तंब कायदे लान खनबा वखल थादोक्सी हाइके मणिपुर की हौजिक ओरिबा फिबम असी येंगलगा लैंड बैंक सिस्टम थंब पामी भारत मैते की पॉपुलेशन असी 10.09 ओय मसी किनिगाय ओइबा मोंगनी हाइके सिगी इरमजिदा याना कुमना नेनेरुगदी एकोई 0.09% मैते लेरिबसे मसी एकोइसी ऑलरेडी ऑन threat तौरबा दुगु population any time mood की बिया भारत की population की यंगा एमएड अमदी एमए एजुकेशन माने हाइना मणिपुर सरकार न लौखिबा वारेप लेखाई ताहनबा ngamde हाइदुना मणिपुर यूनिवर्सिटी की स्कूल ऑफ सोशल साइंस की देन ऑफिस अमदी यूनिवर्सिटी असिगी एजुकेशन डिपार्टमेंट की ऑफिस ngasi ऑल मणिपुर एजुकेशन फोरम की थौमी सिंगना सोलोन सिनख्रे सोलोन सिंद्रिंगे की ममांगदा मुसुगी प्रेसिडेंट याउना MU कैंपस मनुंग वाकन मिफम पांगथोके खोंजंग मरी लेना एजुकेशन डिपार्टमेंट के रिसर्च स्कॉलर CH हेमंतन फोंदोरपदा एमएड हाइबा मही की थाक असी ओजा ओइजेरगे हाइना खनबा मियोय सिंगना थवोइना तमनबनी MA एजुकेशन हाइबा असिना एजुकेशन सब्जेक्ट MA तंबनी मरमसिना एमएड ना प्रोफेशनल की महीनी MA एजुकेशन ना एकेडमिक कोर्स ने सब्जेक्ट अनी की खेनाबा MU गे इक्विवेलेंट कमिटी ना लैपटॉप तबासी लाइबक थीबनी MPSC ना कॉलेज की ओजा लौबदा सब्जेक्ट अनी असिबु मानना लौबसी याबंगमलोय मणिपुर यूनिवर्सिटी ना हिरमसी गमरी लेना चप चाबा अमा लेपिद्रबदी मखाताबा खोंजंग चंगसिनगनी हाइकी थौबाल म्युनिसिपल काउंसिल ना नियम की वांगमदा लो कॉस्ट लेट्रिन साननबा लुपा करोड़ 8 हेनबगी सेनफम लौथोक्रे हाइना BJP मणिपुर स्टेट की जनरल सेक्रेटरी मेडिया एल बसंतना मराल सिक्रे ngasi party asigi office ta pangthokpa paumi singa unabada mahakna makhatana low cost latrine sabagi yamlaba senpham ase beneficiary lising taragani thoi chonga da pigadabani hairiba senpham ase beneficiary singda suna pidre RTI की खुथांगदा हंगलबसु चपचापा पाउखुम पीद्रे अमुक हन्ना RTI थादुना अचुंबा खंगदोकनबा होनरगनी हाइकी कुलचंद्र कौवा अमना अखोगी RTI एक्टिविस्ट हाइरकपदी मतोमदा थेंगदबा ngamaktadana masi issue ase मणिपुर कांग्रेस की पार्लियामेंट गवर्नमेंट असे थेंगनगद सुमनगी भारतीय जनता पार्टी नि अदुना नखोय थेंगनबीरोना BJP के खोगी मरुप श्री M पोइरे हनबा RTI की कन्वेनर दा लागा पोइरे हनबना मसीगी इनिशिएट तौरगा खोई मीडिया की खुतांगदा इंडिया दा सदरिबा रूल्स ऑफ लॉ 2005 दा पास तौखिबा RTI एक्ट से मणिपुर दी पाउखुमफो खुंबा मरोय हाइना हौजिक पालेबा इनकम्बेंट सरकार अदुसु महुत मिनिस्टर ऑनरेबल चीफ मिनिस्टर ना पाइरिबा थवान मगदा तौरगदी अतोप जगह RTI की फिल्म कई ओइरमगदगी हेबसे ngasi मीडिया की खुदांग खोइना चांदेल डिस्ट्रिक्ट गवर्नमेंट मिटिंग संगबीदबना मणिपुर की डिस्ट्रिक्ट हेडक्वार्टर सिंगी मरक्ता ख्वाइदगे सोथना लैरिबनी हाइना चांदेल नागा पीपल्स ऑर्गेनाइजेशन की प्रेसिडेंट कर्नल अनाल ना फोंदोखरे वाफमसी ngasi ऑर्गेनाइजेशन असिग ऑफिस ता पांगथोखिबा पाउगी मिफम अमदा महंगना फोंदोखिबनी पाउगी मिफम अतुदा ऑर्गेनाइजेशन असिगे सेक्रेटरी फाइनेंसु सरुग्याके कर्नल अनाल ना मखातान हाइखिबदा डिस्ट्रिक्ट ट्रांसपोर्ट ऑफिस लेते स्पोर्ट्स कॉम्प्लेक्स अमदे फमुंग यांखै लेबा डिस्ट्रिक्ट हॉस्पिटल
ADC Chandel की बिल्डिंग सिंह ngasisu semgat pidabana machi lengdana leiri handaki ising ichauna mangan khiba yum inkol sing amade lawphom kaya gi tengbang government na pibidri government na thuba matamda midyang changbiu haiki ngarang yaripok khoirom mathak lekai da electric wire na chingbadagi leikhidraba toijam basanta gi matangda yaningda phongtoktuna JSC semkhre ngasi manipur press club ta JSC ki convener toijam mohendro na leikhidraba basanta gi yum gi sumang matonda tingba 1/32 kV ki electric line ki makha da hauba wa amayan bada maina chingbani sakti leiraba electric wire adu yamna nemna tingbana laibak thiba thodok adu thokibani maram aduna leikhidrabagi damak mari leinaba department na matik chapa compensation pigadabani loinana leikai asida nemna tingliba electric wire sing athubada wangkhat hanbiu maduna trabadi khongjang changsingani haiki ngarang manipur gi chief minister Okram Ibobina Sibapuri Khana da 33/11 kV power substation ama sanga ki badu Churachandpur district ki Tipaimuk subdivision gi manung channa haigadabani Jiribam haikibagi damak nungaitaba phongthokchari Manipur Conservation of Paddy Land and Wetland Act listing ani taragamari mapung phana chatna handuna law ubayaba mafam manghanba thingu haina Maita International Civic Action Network Imphal West ki DC ki khutangda Chief Minister da memorandum ama pisinkhre ngasi gi memorandum pisinbaga mari leinana network asiki chief coordinator athobu Maita na phongdorakpada Aikhoi na law unariba labuk singbu sarkar amadi lawpu singna apam pamongda sinnarakpadagi nomagi labuk ki mafam hantarakle mapan lamdagi cheng chak buslai haiduna aikhoi gi labuk athingba laitana manghalabadi mapandagi cheng tharakpa lepkhrabadi aikhoi chara soidana henkani maramaduna labuk kannaba athuba matamda mari leinaba authority na thabak lokatlu haina phongdokhi Self-help group singi group leader singi oiba training program amangasi Brahmapur Aribam Lekai Dalaiba IMC ki chairperson A Nimai Sharma gi yumda pangthokre National Bank for Agriculture and Rural Development ke Imphal East amade Ukhrul ke assistant project manager na sinduna pangthokiba training program aduda NABARD ki assistant project manager P Boicha amade People's Development Society ki program manager P Sobita Su Sargia ke Nimai Sharma na phongthokibada NABARD na agriculture sector amade rural area singda kanaba kaya piribasi miyam na mapung phan launa na bakhona bachange self help group sing semduna bank ka naksinaduna loan loriba singna sel singbagi hainabi leirabadi hena chawkhatpa oigani haiki Thongam Sajau Singh Memorial Trust na Thongju Kendra da ahal oiraba sing disable amadi lukhrabi sing da piba old age pension ngasi MLATS Biswajit na yanthokre Khunailon Film Production gi anishuba film Kanglai Chanura ngasi Classic Grande gi Imperial Hall da release tawkre Thoramatu da Social Welfare Minister AK Mirabai veteran artist Irom Shyamkishore Madi Pradhan RK Gunishna su sargyake film asigi producer na Janita Singha director na Biz Gupta Lystrom amadi screenplay amadi story na Ghanshyamne Minister Mirabai na samasta tauriba thabak thoram singbu mawong ama natraga amada sandoktuna takli film haibasi miyamda mami oina utuna aphaba piriba medium amane film puthokliba singnasu samajda kanagadaba film puthoaningi haiki up to minister hawbagi mase part amanebo tongan ba matuda education ki line da adegi engineering ki line da doctor ki line da ukin advocate ki line tongan ba mayam punamak se film ki society ki film ki line da adudegi lila ki line da mana loriba part sing se amattu wat pa yaba na teba Islamic Cultural Integration da yumpham oiba Islam gi leiteng haina mingthonba audio cassette ama Thaubal Moijing awang lekai dalaiba madrasa sanglen da release tawkre cassette asi Islamic Dawa Artist Association na puthokpani MD Avas Master na producer oiduna puthokpa cassette asida English amadi Manipuri lol da sakpa marifat amasung nat ki isai mapan yawri
बिष्णुपुर पुलिस कमांडो मसुंग तरागनिथोय सुबा बिहार रेजिमेंट की अपुनबा कांगबु अमना ngarang मालोम एरिया दगी प्रिपाके काडर अमा फारे हाइरी पुलिस डिपार्टमेंट की पीआरओ की चेरोल अमगी मतुंगिना फागलबा मियोय असिगी ममिंग आर चौसिंग कोइरेंग चही कुनगनिपान अपोकपा लेखिद्रबा कचुन कोइरेंग थांगमैबन हिजम लेकाइदगी निहारी हौजिक सानबगी पाउ ngasi gi sanabagi pauda N Hazari Polo Manipur Police Sports Club Team A na Tekcham Polo Club pu maithi bapiduna kunthama thoi suba N Hazari amadi Dr N Tombi State Polo Tournament ki pre-quarter final sangkhre ngasi sanakhiba match ta KM Riding Team C Singjamai Manipur Police Sports Club Team A amadi KM Riding Team A Singjamai mai pakhre Manipur Horse Riding and Polo Association na sinduna Imphal gi Mapal Kangjebungda Polo team Kunipana Saruk Yaduna Tha Sigitang Kuntaretaki knockout basis Chathariba Kuntra Mathoi Suba N Hazari Amadi Dr N Tombi State Polo Tournament ki ngasi sanakiba ahanba mesta KM Riding Team C Singjamaina Kangleipak Polo Club Laifam Khunaubu Panjil Taruk Ohumda Maithiba Pikre KM Riding Singjamaigi Maipakpagi Panjil Singadu S Rajeshna Ani Suba Sakrada Panjil Ani Sankhi Atai Panjil Sing Aduna K Malengamba amadi N Alex na ahum suba sakrada panjil amamam chanki atopa panjil aniduna Prem Kumar amadi Y Dinkuna mari suba sakrada sankhibani Kangleipak Polo Club Laifam Khunaugi panjil ahum madu L Olendro na ahum suba amadi mari suba sakrada panjil ani sanki atopa panjil aduna AK Peter na ahum suba sakrada sankhibani ani suba match ki sanakhibada Manipur Police Sports Club Team A na Tekcham Polo Club pu Panjil Nipan Mangada Maithiba Pikhi Manipur Police Sports Club Team A gi Mai Pakpagi Panjil Nipal adu S Bimolna Ahanba Ani Suba Ahum Suba Amadi Mari Suba Sakrada Panjil Mari Sankhi M Jawana Ahanba Ani Suba Amadi Mari Suba Sakrada Panjil Ahum Amadi Ais Abung Khumana Ahum Suba Sakrada Panjil Amma Sankhi Tekcham Polo Club ki Panjil Singadu S Sadanandana Ahanba Ahum Suba Amadi Mari Suba Sakrada Panjil Ahum Sankhi Atoba Panjil Ani Aduna S Ranjit Amadi S Ibolna Ahanba Amadi Ahum Super Sakrada Sankhibani Sathariba Tournament Asigi Ahum Super Match ki Sanakibada KM Riding Team A Singjamaina Nukchupana Polo Club Langjing Achobabu Panjil Tarahumdoi Amada Yamna Laksana Maithiba Pikre KM Riding Team A Singjamagi Mai Papagi Panjil Singadu S Dipakna Anisuba Amadi Ahum Super Sakrada Panjil Mari I Sasindrana Ahanba Ani Super Sakrada Panjil Ani S Abungna Ani Suba Amadi Mari Suba Sakrada Panjil Ahum CIS Ajitna Ahum Suba Amadi Mari Suba Sakrada Panjil Ahum Sankhi Atoba Panjil Aduna L Mochana Ahum Suba Sakrada Sankhibani Nukchupana Polo Club ki Amatangariba Panjil Adu P Abungna Mari Suba Sakrada Sankhibani Sathariba Tournament Asigi Hayeng Ahanba Mesta X Polo Club Team B Wangkhai Amadi Khurai Polo Club Team B ga sanagani Ani Suba Mesta Ibodok Thangjing Polo Club Team A amadi ESC Team C Nomaibunga sanaragani Veteran Cricket Tarahumdoi Suba Manipur Veteran Cricket Tournament ki ngasi sanakhiba match ta KSC Lambulena Model Club Team B Singa Makhabu Maithiba Pikre State amadi National gi thakta sanaramadi potharaba sahi yamsilaklaba ahalwariba sing Masam Upana Matam Sangna Lainabagi Pandamda Manipur Veteran Cricket Association Sinduna Tha Sigi Tang Taruktagi Team Tarana Group Ani Thokna Khaidokuna Langthabal Public Ground Sathariba Tarahumdoi Suba Manipur Veteran Cricket Tournament ki ngasi sanakhiba match ta KSC Lambulena Modern Club Team B Singa Makhabu wicket mangada maithiba pikhibani KSC Lambulena toss ngamduna fielding side khanki ahanba innings ke batting tawkhiba Model Club Team B Singa Makhana over kumapalga ball ahumda wicket loina turaga run samaga kunthani thoi lokhi masige paukhumda anisuba innings ke batting tawkhiba KSC Lambulena over kunmariga ball anida wicket manga khak turaga apiba target adu yogduna match asi mai pakhibani ngasi sanakiba match asida KSC Lambulen gi Gaumin Lunna wicket ahum amadi run kunipal logduna man of the match takhre Sathariba tournament asigi mathangi match mathang chahigi January anida
क्राउ खमनाम बाजार अमदी साइक्लोन थांगमैबनगा अनिसुबा क्वार्टर फाइनल मैच वैना सानगनी सेकेंड प्लेट क्रिकेट अनिसुबा प्लेट क्रिकेट टूर्नामेंट की ngasi सानखिबा मैचता थाउ थांगमैबना UCC उरिपोपु माइथिबा पिखरे मणिपुर क्रिकेट मसाना हेना चाखुनब अमदी अफब क्रिकेट सानरोइसिंग पुथोंनबगी पांडमदा मणिपुर क्रिकेट एसोसिएशन सिंधुना लुवांग संगबंगी लुवांग पोप क्रिकेट स्टेडियम दा टीम 12 ग्रुप अनि थोकना खाइदोक्तुना चथरिबा सेकेंड प्लेट क्रिकेट टूर्नामेंट की ngasi सानखिबा मैचता थाउ थांगमैबना UCC उरिपोपु विकेट मापलदा माइथिबा पिखिबनी UCC उरिपोंगना टॉस ngamduna ahanba innings ki batting tawda over 15 ga ball marida wicket loina turaga run 13 khak lokhi masige paukhumda anisuba innings ki batting tawkhiba thau thangmaibana over 5 ga ball 5 da wicket amakhak turaga apiba target adu yogduna match asi mai pakhibani ngasi sanakhiba match asida thau thangmaiban gi sanaroi Chitaranjanna wicket mari logduna man of the match takhre hayeng TCM DC Thongju amadi YWC Pachoiga Sanagani Sajing football Sajing inat kan balupna sinduna Sajing Kangjebung football ground da team tarena group ani thokna khaidoktuna tha sigi tang kunterete gi chathariba kuntare suba langthabal kendra inter club sports meet ki saruk ama oina football masana gi ngasi sanakhiba match da Crazy Boys Sajing na Salai Football Club Sajing bu goal ahum amada maithiba pikre Crazy Boys Sajing gi mai papagi goal ahum adu Farinna match ki taranithoi suba amadi kulumdoi suba minita goal ani sanki atopa goal aduna Jayantana match ki 38 suba minita sanki bani Salai Football Club ki amata ngareba goal adu Somorjit na match ki 35 suba minita sanki bani ngasi sanakhiba match asida Crazy Boys Sajing gi sanaroi nauba amadi panida center referee na yellow card piduna makhata na foul tawduna ba warning tawki hayeng Hemanta FC Sajing amadi LSC Langthabal Mantikhonga sanagani Ravi Chandra Football Tare Suba State Level Moirangthem Ravi Chandra Memorial Oval Football Tournament ki ngasi sanakhiba match ta WFC Moirangkhom amadi PFC Hairok mai pakre M Rabichandra Trust Kyangwei sinduna Kyangwei Ideal High School gi ground da team kuntarukna group nipal thokna khaidoktuna tha sigi tangkul degi chathariba Tare Suba State Level Moirangthem Rabichandra Memorial Open Football Tournament ki ngasi sanakhiba ahanba match ta WFC Moirangkhom na PLYVA High School bu goal 3 amada maitiba pikhi WFC Moirangkhom gi goal singadu Sana Tombana goal ani sanki Falguni Nanau Daniel Milan amadi Ratana goal amamam sanduna match asi mai pakhibani maithi auraba PLYVA Yaskungi amatang araba goal adu lanchalungna sankhibani sathariba tournament asigi anisuba match ki sanakibada PFC Hairokna AYSWA asan bigaibu goal mari sinoda maithi ba pikre PFC Hairoki mai papugi goal mari adu Rosanna goal ani sanki atopa goal ani aduna Mutan amadi Gaurona sankhibani Sathariba tournament asigi mathangi match mathang jahigi January anida ahanba match waina LPC Naurem Thong amadi SDE Khongjomga sanagani ani suba match ta Eka Tren Porompa amadi Wafa Wangweiga sanagani Hauzik sanabagi ate topa paukra Impal East District Football Association da affiliate Toraba unit singi office bearer singi maming lagriba January tara phabugi manungda pikhalaknaba association asina khangali Tare Suba Endurance Cup Inter Nomaibung for a side football tournament ngasidagi ESU Sports Complex wangkhaida hokre haudokpagi thoramatuda Impal College ki associate professor RK Itota ESC Nomaibung ke advisor TS Nandakumar amadi M Tombana chingba mioi kyasu sarugyaki team taret na group ani thokna athoehen tanariba tournament ase lagriba January amada loisingani hari
अहुम सुबह स्टेट लेवल ओपन चेस टूर्नामेंट की ngasi sanakhiba taruk suba round phawbada H Jackie na point manga makhai phangduna mangjil thari aduga S Premjit amadi Shakespeare na point manga phangduna anisuba position da leiri hayeng aroiba round sanabaka loinana tournament asilotion bagi thoram Malom Mega High School da pangthoklagani hari All Jiribam Sports Association na Sinduna Jiribam da chathariba kungamanga suba Kesi Malik Memorial Football Tournament ke ngasi sanakiba match ta Yairol Pokpi Youth Club Jiribam na Soma Kunji Youth Club pu goal mari sinoda maithiba pikrai Yairol Pokpi Youth Club ke goal sing adu Malsongkum Romintang amade Resong Suna chankibani January tang mari da Yaifal Lamjing Club Dibong Khunau amasung Saijang Football Club ka sanarkani Rising Knowledge Khuyathong na Sinduna Thangmaiban Tombisna Girls High School Khuyathong da chathariba ahanba for a side under 35 football tournament ke ngasi sanakiba ahanba semi final match ta TSYC Hizam Dewan Lekaina YIC Kaisamthongbo Panchal Anishnoda amade Anishwa semi final match ta LTYDO Lalambungna Warrior FC bo Panchal amasinoda maithiba piduna final changkhre Lagliba December kuntraga mathoida final match sanargani Sub Junior National Football Championship ta saruk yagadaba Manipur team gi khangalaba sanaroi kuntraga nithoina preparation ki damak trial cum selection da saruk yanaba amfana khanglakli Lagliba January ahung gi nungthil pung ama taba matamda sanaroi singna masa masa gi kit chingaloina na artificial turf ground da laktuna coach ta report tawrana basu khangali All India Inter University Archery Men and Women Tournament ta saruyana bagidamak Manipur University ki team oina sanaroi taragataret khankhre Jalero Sports Union na sinduna lakriba February mari dagi taramari fawba Khumanlampak Men's Stadium da ahanba Rani Gaidin Liu All India Women's Invitation Football Tournament pangthoklagani haina Paumi Singha unaba amada union gi luchingba singna phongdokre Paumi Singha unabadu da organizing committee ki chairman Thaitunglum Pamai organizing secretary Pofulung Kamai amadi joint secretary Maibon Paumai na chingba singsu sarugyake Wangang kiba singna phongdok na kibada pangthokadoriba tournament asi Bharata khwaidagi chawba ahanba tournament ni winner na lupa lakh ani amadi trophy loinana runners up ta lupa lakh ama amadi trophy yauna atai mana sing thamli haike Tournament asi laikhidrabi freedom fighter Rani Gaidin Liu gi mingda lamdam asigi nupi football sanare singbo hena chawkhatnaba pandamdani Hauzik phawba Odisha Nagaland Jharkhand Assam Railways amadi Manipur yauna team taru confirm oire punna team nipan dagi tara phawba saruk yagani haibagi thajaba phongdokladuna tournament asigi yengbiduna ban block na chingba tawbiganu haiki अखोना अपील तौरनी बल ब्रोकेट तौबीदनबा नुसिबियु हाबसे ऑर्गेनाइजिंग कमिटी साइडगी हाना रिक्वेस्ट तौजबा मसिमत यावबियु हौजी लोइसलकपदा ngasi nongmigi oiba inga sagi pau ngasi ki khwadagi sabagi chang degree Celsius kungomdoi 10 mari khwadagi ingba degree Celsius ahum nuksitaya waising maning chang ayuta chada mari munipal nukhil dana chada nongjugi chang Hauzik maruiba pau amukahna Man resource chawkhathana ba Manipur sarkar na kan honari haina Chief Minister O Ibobina phongdokre Manipur da power system phagathana ba state law dispatch center thamna ba thabak paikhale amade Manipur da sports university link na ba center na paisa thadagrabasu hauzik pau thabak hongdre haina BJP India Sports Sangha ki national president Sunil Gupta na phongdokre Nasigidi ISTV na pizaba pau matang sa lojere mihing tabiri basingbo amukahna khurumjari